ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯂꯨꯄꯥ ꯀꯣꯇꯤ 6.5 ꯀꯔꯣꯝꯒꯤ WY ꯒꯨꯂꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯇꯨꯔꯦꯜꯗ ꯇꯥꯈꯤꯕ ꯑꯉꯥꯡ ꯁꯤꯅ ꯐꯪꯂꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 14ꯗ 39 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ, 23 ꯐꯒꯠꯈꯤ꯫ ꯂꯦꯝꯅ ꯄ꯭ꯔꯤꯀꯣꯁꯟ ꯗꯣꯖ ꯀꯥꯞꯄ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯂꯨꯄꯥ ꯀꯣꯇꯤ 3.5 ꯔꯣꯝꯒꯤ WY ꯒꯨꯂꯤꯁꯤꯡ ꯐꯥꯔꯦ꯫ IGAR ꯁꯥꯎꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯦꯡꯅꯧꯄꯜ ꯕꯠꯇꯥꯂꯤꯌꯟ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯄꯨꯂꯞ ꯉꯁꯤ ꯃꯣꯔꯦꯗꯒꯤ ꯂꯥꯛꯄ ꯒꯥꯔꯤ ꯑꯃ ꯊꯠꯇꯨꯅ ꯆꯦꯛ ꯇꯧꯕꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤ ꯑꯃ ꯐꯥꯔꯦ ꯑꯃꯁꯨꯡ ꯃꯉꯣꯟꯗꯒꯤ ꯂꯨꯄꯥ ꯀꯣꯇꯤ 6.5 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ WY ꯒꯨꯂꯤꯁꯤꯡ ꯐꯪꯂꯦ ꯍꯥꯏꯅ PROꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯇ꯭ꯔꯞ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯒꯥꯔꯤ ꯑꯗꯨ ꯆꯦꯛ ꯇꯧꯕꯗ WY ꯒꯨꯂꯤ ꯄꯦꯀꯦꯠ 18 ꯔꯤꯀꯣꯚꯔ ꯇꯧꯈꯤ꯫ ꯐꯥꯔꯕ ꯃꯤꯁꯛ ꯑꯃꯗꯤ ꯔꯤꯀꯣꯚꯔ ꯇꯧꯔꯕ ꯒꯨꯂꯤꯁꯤꯡ ꯑꯗꯨ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯨꯔꯦꯜꯗ ꯇꯥꯈꯤꯕ ꯑꯉꯥꯡ ꯁꯤꯅ ꯐꯪꯂꯦ꯫ ꯉꯔꯥꯡ ꯃꯩꯇꯩ ꯀꯥꯔꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯃꯄꯥꯗꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯇꯥꯈꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ SDRF ꯑꯃꯁꯨꯡ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯑꯃꯗꯤ ꯂꯩꯉꯥꯛ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯉꯔꯥꯡꯗꯒꯤ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯅꯤ꯫ ꯇꯤꯝ ꯑꯁꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:40 ꯇꯥꯕ ꯃꯇꯝꯗ ꯈꯣꯡꯁꯥꯏꯕꯦꯡꯗꯒꯤ ꯂꯦꯡꯇꯦꯡꯇꯥꯏ ꯆꯍꯤ 13 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯑꯥꯂꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯕ ꯉꯝꯈꯤ, ꯑꯗꯨꯒ ꯈꯣꯡꯁꯥꯏꯕꯦꯡꯗꯒꯤ ꯖꯦꯡꯁꯟ ꯂꯨꯏꯗꯤꯡ ꯆꯍꯤ 13 ꯑꯄꯣꯛꯄ ꯉꯝꯊꯥꯡ ꯂꯨꯡꯗꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯇꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯐꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 14ꯗ ꯃꯤ 38 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ, 23 ꯐꯒꯠꯈꯤ꯫ ꯀꯣꯚꯤꯗ-19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯇꯥꯡ 18ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗꯒꯤ ꯉꯔꯥꯡ ꯇꯥꯡ 14ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯐꯥꯎꯕꯗ ꯃꯤ 58 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯈꯤꯕ ꯄꯨꯡ 14 ꯍꯥꯏꯕꯗꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗꯒꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯐꯥꯎꯕꯗ ꯄꯨꯟꯅ ꯅꯨꯄꯥ 93 ꯑꯃꯁꯨꯡ ꯅꯨꯄꯤ 45 ꯄꯨꯟꯅ ꯃꯤ 48 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 14ꯗ ꯕꯤꯁꯅꯨꯄꯨꯔ, ꯆꯥꯟꯗꯦꯜ, ꯆꯨꯔꯆꯥꯟꯄꯨꯔ, ꯏꯝꯐꯥꯜ ꯋꯦꯁ, ꯏꯝꯐꯥꯜ ꯏꯁ, ꯖꯤꯔꯤꯕꯥꯝ, ꯀꯛꯆꯤꯡ, ꯀꯥꯡꯄꯣꯛꯄꯤ, ꯐꯦꯖꯣꯟ, ꯁꯦꯅꯥꯄꯇꯤ, ꯇꯃꯦꯡꯂꯣꯡ, ꯇꯦꯡꯅꯧꯄꯜ, ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯟꯅ ꯃꯤ 701 ꯇꯦꯁꯠ ꯇꯧꯕꯗ ꯃꯤ 48 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯅꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯆꯥꯡꯆꯥꯗ 18.81ꯅꯤ ꯍꯥꯏꯔꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜ ꯏꯁꯇꯒꯤꯅ 19, ꯏꯝꯐꯥꯜ ꯋꯦꯁꯇꯒꯤꯅ 38, ꯀꯛꯆꯤꯡꯗꯒꯤꯅ 3, ꯊꯧꯕꯥꯜꯗꯒꯤ 5, ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜꯗꯒꯤꯅ 2 ꯍꯥꯏꯔꯤ꯫ ꯕꯤꯁꯅꯨꯄꯨꯔ, ꯆꯥꯟꯗꯦꯜ, ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ, ꯁꯦꯅꯥꯄꯇꯤ, ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅ ꯑꯃꯃꯝꯅꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 14ꯗ ꯀꯥꯝꯖꯣꯡ, ꯅꯣꯅꯦ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤ ꯑꯃꯠꯇ ꯇꯦꯁꯠ ꯇꯧꯈꯤꯗꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 14ꯗ ꯖꯤꯔꯤꯕꯥꯝ, ꯀꯥꯝꯖꯣꯡ ꯑꯃꯁꯨꯡ ꯐꯦꯖꯣꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤꯗꯤ ꯀꯣꯚꯤꯗ-19 ꯇꯦꯁꯠ ꯇꯧꯕꯗ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 14ꯗ ꯀꯣꯚꯤꯗꯀꯤ ꯑꯅꯥꯕ ꯂꯩꯈꯤꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯄꯨꯡ 14ꯔꯣꯝꯗ ꯑꯥꯏꯁꯣꯂꯦꯁꯟꯒꯤ ꯀꯣꯚꯤꯗꯀꯤ ꯑꯅꯥꯕ 23 ꯐꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯂꯦꯝꯅ ꯄ꯭ꯔꯤꯀꯣꯁꯟ ꯗꯣꯖ ꯀꯥꯞꯄ ꯍꯧꯔꯦ꯫ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯆꯍꯤ 19ꯗꯒꯤ 58 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡ ꯂꯦꯝꯅ ꯀꯣꯚꯤꯗ-19 ꯄ꯭ꯔꯤꯀꯣꯁꯟ ꯗꯣꯖ ꯀꯥꯞꯄꯒꯤ ꯗ꯭ꯔꯥꯏꯚ ꯉꯁꯤ ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯕꯥꯕꯨꯄꯨꯔꯥꯗ ꯂꯩꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯑꯃꯁꯨꯡ ꯍꯦꯜꯊ ꯑꯦꯟꯗ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟꯅ ꯍꯥꯏꯈꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 85ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯧꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯄ꯭ꯔꯤꯀꯣꯁꯟ ꯗꯣꯖ ꯀꯥꯞꯄꯒꯤ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡꯗ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯇꯝ ꯆꯥꯅ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟꯅ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯕꯣꯛꯇ ꯑꯍꯥꯟꯕ ꯗꯣꯖ ꯀꯥꯞꯄꯒꯤ ꯆꯥꯡꯆꯥꯗ 82 ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯗꯣꯖꯅ ꯆꯥꯗ 51 ꯈꯛꯇꯃꯛ ꯉꯥꯏꯔꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯥꯔꯒꯦꯠ ꯇꯧꯕꯗꯤ ꯃꯤ 1,kunhuumdoi,094 ꯔꯣꯝꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2ꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤ 2,000 ꯔꯣꯝ ꯍꯦꯟꯅ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯐꯤꯚꯝ ꯑꯗꯨꯃꯛ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯄꯨꯟꯅ ꯍꯣꯠꯅꯁꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯃꯤꯌꯥꯝꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯀꯃꯦꯟꯠ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫